ngasi ayuk pung taruk rom tarak pada Moirang Police Station gi manung chana laiba Fuwala amasung Sunu Sufai maningi High Canal mayada laiba Laubuk singi ising chanba changluba Longmei singda Kuki Lalhouba Shingna Nongmei Kapshinduna attack Chatharaba Matung Loushang ama Mei Thakhre hairi Kuki Lalhouba Shingna Nongmei Kapsilakpagi thongdok adu yaningdaba phongdoktuna khunja sing horaga High Canal gi ising chanfam adomda sangsinki adubu High Canal gi lambida VSF amasung Sikh regiment na khunja sing adu thattuna thambadagi khunja sing amadi security force ki marakta chawna umkhatnaba thokre hairi Tanjadu da Moirang SG MLA Thongam Santi Laktuna Miam gi apamba sing hangki matung tarakpada Yangkhaiga Mapan Suba Senapati Brigade Mountain Division Laimakongi Brigadier AZ Tiwari su Laktuna khunja sing adugo wari sanaki wari sanabadu da Laikhai taba ngamkide tungda Bisnupur District ki DC su Laktuna Miam gi apamba sing adu hangki khunja sing na phongdorakpagi matungina BSF amasung Sikh regiment ki personnel sing na ngakpi oduga Longmei sing ising chanba changjage haibada security force sing na haujikmakti changkhiganu Nongmei kapsilakpa yai haiduna khunja sing bu thingduna thamkhibadagi security force amadi khunja sing ga umkhatnakibani Moirang MLA Thongam Santina Longmei sing gi apamba sing adu chief minister da hairaga low panaba ahenba security force sing longna hotnaragani haina miyam da thajaba pibadagi Longmei sing adu High Canal dagi hanaki Longmei ahal amana hai thodok asing asi thokliba asina ahanba natte mamangdasu kayarak thokre aikoina low panaba hotnaribasi ahanbada low canal da oina hotnai adubu low panaba ising leitabana chingdagi lokta chentharakpa ising chanba chatpada Kuki Lalhouba Shingna Nongmei na toina kapsilakhi asumna tawrabadi Longmei singna low panaba ngamlaroi maramaduna mathang chahidadi chak tangba soidana thoklagani government na Yeliba cheng asidi KG 5 khak piri masina di karamna konagani haina yamna pendaba phongdorakhi